Lilong Higher Secondary Madrasa Center dangarang thokhiba thoudok ado condemn tawpham thoi exam da aranba thawong chathakhiba singi mathakta akanba action loukhatkani haina education minister Th.Radheshyam na phongdokre babu parada leiba SSA gi conference hall da paumi singa unabada education minister Th.Radheshyam na haiki MIL subject thokpu numita paukhumche ayuk pung nipan makhairom tabada mobile da namlaga thagalakgi wafam ama laikre masigi matang da cyber crime unit na thabak loukhatkre case ama paikhatba hokre exam ga mari leinaba thabak ta aran ba sathaba sing thabak loukhatkani ngarang Lilong Higher Secondary School gi center da thokhiba oza phu seiba amadi gari na singba thugai bagi thoudok ase condemn tawpham thoi asiguma thoudok ase matung da thoktana ba honaminasi police na su hiram sigi matang thabak loukhatkri mahiroin oza da khut thaba haibase afaba thawong natte asigumba se tung da thoktana ba honamina ba chang mahiroi loop singi mute kya su yauna khana naina bagi mi pham pang thokre exam gi mari leina ba thabak ta aran ba sathaba singi mathakta penalty provision hap na bagi matang su yengsingani class 11 gi wahang se leak oi haiba wafam gi matang da su inquiry tawkhre makha ta ba thabak sing loukhatkani exam center gi manung da toy ni irang thokan ba sing ase review tawgani center hongdokpa natraga mahiroi masing hanthan ba yauna thabak kya paikhatna ba mi eng changani masida cooperation pibiu mahiroi singna exam da mark ki da makhallaga copy tawbagi hainabi thambase afaba khongthang natte kanglon chumba exam ohenna ba amatta oina hodamina si haina sum hangna phongdokki corona virus ki matang na palladuna education minister Th.Radheshyam na haiki hojik phawgi oinadi manipur da corona virus ki case phangdribana alarming oidri adumakpu corona virus ase launa ganba leina oiba maramna mi yamna punba mafam amadi school na singba da section thorang sing lokhat patangai phade school sing da tawgadaba amadi tawroidaba kanglon kya khangankhre school sing gi assembly tawrakku matamda lauthohalle WISO gi sana kanglon sing ado lauthohanmani awareness yamna tangai phade haina sum hangna makha ta na phongdokki paumi sing unakhiba duda education as ki director TS Kiran Kumar na haiki handaki ISSLC exam na mahiroi chamarom tan thoki masigi manungda mahut sillaga tharambo humdra taret amadi copy tawromba kul humdo yauri mahiroi dagi mobile phangba phawba leikhi haina sum hangna phongdokki paumi sing unakhiba duda kosem gi chairman Mahendra na phongdokkiba da class 12 ki biology gi subject ta question paper gi mamang thangba sarukta wahang anirom mobile da namna ka thagalakpa thengnare masi wahang leak oire haibadi yaroi wahang chegi mamang thangba saruk mobile da namlaga thagalakli ba sigi matang da thijinna ba cyber crime da sinakhre haina su mahang na phongdokki aroi bada Paobilai ni suri da gi video bi yengbiri bu khuding makpo thagachari